Manipur anganba matamdagi South East Asia da maning makha tamba masagi manat laining laison harau kumai leijaba ningthau panba leibak ama oina horai lamdam asigi senglaba laifamlen amadi ningthaurol kayagi konung oiduna lakiba kanglada puwari horakngaidagi kanglei chasingna harau kumai kaya pangthoktuna lagi kanglada pangthokpa harau kumai singi manungda Mera Men Tongba amasung Mera Hou Chongba su amani matam amada Meragi tarani panbada kwak tanba amasung Mera Hou Chongba nongmatada punna pangthoklami harau kumai ani asi nongmatada pangthokpada khudong chadaba ama leibana hojikti Meragi tara mangani panbada Mera Men Tongba amasung Mera Hou Chongba nongmatada pangthokle Hou Chongba kumai asi Kristagi chahi 38 da kanglei ningthau oikhiba maidingu pakhang-bagi matamdagi pangthokpa horakhi haina thajanai Kristagi ahanba chahi cha hogalakpada lamdam asigi leingak londa tangdu leitadaba ama leibadagi khamnungdagi khunthorakhiba poirei tonga angomna lan pangbinaba nekluba pakhangba anina kanglei phambalgi lanthengnabada pakhangbana ngamduna Kristagi 38 suba chahida kanglei ningthau oikhi pakhangbana kanglei ningthau oirabada mabai poirei tongi matik mathau nabu ikai khumnaba oina poirei tonna mahaki khongloi chingmi lanmi singa kungi anau apen kaya puthoknaduna pakhangbaga chamin thakminnaraga magi haijaba kumai tawduna mayam punna hauna harau nungaina chongminnabadagi Hou Chongba kumaigi horakham oirai matam aduda mayam punna hauna chongminaduna harau nungaiba phungdokhiba adubu mirol kaya lana thangtharaktuna ipanat ipunat ki masak oiraktuna ngasi phawba Hou Chongba haina pangthorakli Hou Chongba kumai asi chingmi tammi anina amatta oina nungsi chanana nong matang punna pangthokminaba leibakki achauba harau kumai amani numit asida maitai ningthauna karida soikhigadage ngak seliba chingmi tammi anina natki oiba phizol set illaga makhoi gi khunda phangba anau apena chahigi oiba loipot karaktuna ningthauda katli ningthaunasu khulakpasingda ngamjaba khudol tamduna potlali natki phizol setuna jagoi isai tauba nupa singna nupa thaudang uttuna arumba pot thangatpa chongba phanba tauduna harau nungaina Hou Chongbagi kumai pangthoki Meragi tarani panbada nungoibida sandang katuna iratlaga sanduraba matungda chingmi tami anina punna chamin thakminnaraga Mera Hou Chongba kumai pangthoklambabu khunung lichat sajat kauba lairikta loidam mera thagi tarani panbada Mera sanduba iratpa thokthok taui madudi nungoibi lairemada sa sandang katuna iratlaga loibi chingburoiba hemba tambu thanba pumnamakta pijaduna harau kumai taui Mera Hou Chongba kaui haina iri Kristagi chahi 1948 tagi 1939 fawba kanglei ningthau oikhiba maidingu khagembagi matamda chingmi tammi anina harau nungaina Hou Chongba kumai pangthokhi kumai asigidamak tingsongna ningthauda yu katpa matangbu loyamba sinyen kauba lairikta Hou Chongpa tasu yu katle haina iri ningthau asigi matungda mahakki macha ibungo maidingu khunjaubagi matamda sanduba asi leibak mayam tinna pangthokpa achauba kumai ama oikhi maidingu asigi matamda chanamba mubana chaithaba kum sok 1940 da Mera thada sanduba kumai pangthokpada yengba lakliba mina yamanbadagi laigi thong tekhi haina
Chaitharol kumbabada laigi thongsu mera santuba kumai yengbana hakmalladuna tekre haina iri. Lamdam asida khundariba chothe, langte, aimol, tangkhul kharup, maring, konyang, kakching, andro, kabui chingmaina chingba khulsingna hou chongbada ningthauda chahigi oiba loipot karakpagi wafam loyamba sinyen inat ki harau kumaina chingba lairik singda palamba thengnei. Meragi tara mangani panbagi ayukta mera men tongba irat thongni pangthoklaga nungthilgi matamda mera hou chongba kumai tawi. Men tongba asi kanglagi men surungda sariba ibudau pakhangbagi laisangda leibak mara tapnaba nungai yaifana yengna tingkhang leitanaba leibak chahong ahongnaba ibudau pakhangbabu irat thoni jaba thoram amani. Maitai singna men surung asi yamna maru oiba laifam ama oina longnei. Lamdam asigi malem leisemlon amadi laitingi oiba warida kanglagi men surung asi tauroinaigi khoidauni haina thajanari. Aduga amuk lairen taret ki naufam amadi salai taret ki naufam nauyomsu lei haina chetna luna ningnariba mafam amasuni. Kangla hauba koba lairikta tauroinai taret magi naufamsu leibane yaikhom kowe. Adu leibagi menbu phambal kowe haina iri. Maitai ningthauna phambal tongnariba mafam kangla men surung asi kangla phankhong koba thelda leibana maru oiba laifam ama oina su longnari. Maitai na thajanariba malem koibagi warida konjin tuthokpana mapa atingkoki phambal tarelak koiraga men phambal niki. Mapa atingkokna mapa mahaki thorangbu machana khangle haiduna konjin tuthokpabu pakhangba haina mingthol piraga meragi thaninda men tonghanki. Thodok asibu ningsingduna kanglagi men surungda mera men tongba hairiba thoram asi meragi tara mangani panbada pangthokli. Mera men tongba numitki nongma walingai meragi tara marini panbada menkhong langba hairiba irat thongni asi pangthoki. Irat thongni asi sana konunggi maiba maibina ibudau pakhangba iben laisna amadi chithek marida chongkhong marigi phambal semduna thamliba chingu laigi khudam oina ibudau thangjingne ibenne ibudau marjingne ibenne ibudau kaubrune ibenne ibudau wangbren amadi ibenda hayeng poirei meitai leibaki ningthauna men tongba lakpada mahaki masada asoi angam thokhange haina kanagumba singna chemsingnarakpa leiramba pumnamaktu ngakpinaba leibak miyambu senbinaba thaunijabani. Meragi tara mangani panbagi ayukta sana konungda arangbana athen potna chingba thenba haubaga loinana ningthau angam athau phamnaibana chingbagi phampham semsai. Ningthaugi yet thangbada angom ningthaugi phamphamdu yungna tharaga ningthaugi oi thangbada laloi hanjabagi phampham phaina khara chathana thagani. Mera men tongbagi irat thoni thoram yaunaba phamnaiba angam athau chingmi tami anina tillabada maibina thaugal jagoi oklaba matungda ningthauna sana konungdagi kangla tana khongsalai.
ꯃꯉꯥ ꯀꯣꯅꯨꯡꯗꯒꯤ ꯀꯪꯂꯥ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯗ ꯁꯒꯣꯜ ꯇꯣꯡꯕꯅ ꯃꯥꯡ ꯊꯥꯔꯒ ꯙꯣꯟ ꯌꯩꯕ, ꯕꯦꯟ ꯈꯣꯡꯕ, ꯏꯁꯥꯏꯐꯨ ꯄꯨꯕꯤ, ꯑꯊꯦꯟꯄꯣꯠ ꯄꯨꯕꯤ, ꯄꯨꯡ ꯌꯩꯕ, ꯏꯁꯩ ꯁꯛꯄ, ꯏꯁꯩ ꯁꯛꯄꯤ, ꯄꯦꯅꯥ ꯈꯣꯡꯕ, ꯃꯥꯏꯕꯤ, ꯁꯦꯟꯕꯨꯡ ꯌꯩꯕ ꯆꯠꯂꯒ ꯃꯥꯏꯕꯅ ꯅꯤꯡꯊꯧꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯈꯤꯛꯇꯣꯛ ꯁꯦꯡꯗꯣꯛꯂꯒ ꯀꯕꯣꯛ ꯆꯥꯏꯔꯒ ꯂꯥꯂꯣꯏ ꯍꯟꯖꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ, ꯅꯤꯡꯊꯧ, ꯑꯉꯝ ꯑꯊꯧ, ꯐꯝꯅꯥꯏꯕ, ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯪꯂꯥ ꯇꯥꯟꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯅꯊꯣꯡ ꯌꯧꯔꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯃꯩꯔꯥ ꯑꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯕꯨ ꯊꯧꯒꯜ ꯇꯧꯔꯝꯕ ꯄꯦ ꯑꯗꯨꯁꯨ ꯈꯟꯖꯤꯜꯂꯒ ꯅꯤꯡꯊꯧꯁꯨ ꯀꯪꯂꯥꯗ ꯂꯦꯡꯁꯤꯜꯂꯛꯏ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪ ꯃꯄꯥꯗ ꯃꯩꯔꯥ ꯑꯃꯨꯛ ꯑꯣꯛꯀꯅꯤ꯫ ꯅꯤꯡꯊꯧꯅ ꯎꯇ꯭ꯔꯥꯁꯪ ꯆꯪꯂꯛꯄꯗꯁꯨ ꯃꯩꯔꯥ ꯑꯣꯛꯀꯅꯤ꯫ ꯃꯦꯟ ꯁꯨꯔꯨꯡ ꯌꯧꯔꯕꯗ ꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯅꯥꯍꯩ ꯅꯥꯁꯣꯜꯂꯒ ꯄꯨꯝꯅꯃꯛꯄꯨ ꯑꯅꯝ ꯑꯊꯧ ꯀꯣꯛꯏ꯫ ꯃꯩꯇꯩꯁꯤꯡꯅ ꯃꯦꯔꯥꯒꯤ ꯊꯥꯅꯤꯟꯗꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯅꯤꯜ ꯐꯥꯎꯕ ꯃꯦꯔꯥ ꯊꯥꯎꯃꯩ ꯀꯔꯤꯒꯤ ꯊꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯑꯇꯤꯡꯀꯣꯛ ꯁꯤꯗꯕꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯃꯔꯣꯡꯈꯣꯡꯗ ꯁꯟ ꯑꯁꯤꯕ ꯑꯣꯏꯅ ꯇꯥꯎꯊꯔꯛꯄꯗ ꯄꯥꯈꯪꯕꯅ ꯈꯪꯂꯗꯨꯅ ꯆꯤꯡꯈꯠꯂꯒ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯅ ꯈꯪꯖꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯕꯗꯤ ꯆꯪꯅ ꯅꯣꯡꯒꯥꯕ ꯉꯝꯃꯤ ꯍꯥꯏꯅ ꯅꯤꯡꯅꯔꯛꯄꯅ ꯂꯨꯋꯥꯡ ꯆꯅꯨ ꯇꯔꯨꯛꯅ ꯃꯄꯥ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯍꯪꯍꯧꯗꯅ ꯃꯦꯔꯥꯒꯤ ꯊꯥꯅꯤꯟꯗꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯊꯥꯅꯤꯜ ꯐꯥꯎꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯈꯤ꯫ ꯊꯥ ꯑꯃ ꯆꯥꯛꯍꯦꯟ ꯉꯥꯍꯦꯟꯗꯨꯅ ꯂꯥꯏ ꯅꯤꯡꯂꯨꯕꯒꯤ ꯂꯨꯋꯥꯡ ꯆꯅꯨ ꯇꯔꯨꯛꯅ ꯉꯥ ꯂꯩꯅꯕ ꯀꯧꯕ꯭ꯔꯨꯒꯤ ꯂꯨꯋꯥꯡ ꯏꯗ ꯁꯣꯏ ꯆꯥꯕ ꯀꯕꯨꯏ ꯄꯥꯈꯪꯒꯤ ꯁꯣꯏꯐꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯥ ꯉꯥꯏꯈꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯨꯅ ꯆꯩꯔꯨꯕꯗꯒꯤ ꯂꯨꯋꯥꯡ ꯆꯅꯨ ꯇꯔꯨꯛꯇꯤ ꯏꯀꯥꯏꯗꯨꯅ ꯀꯣꯔꯧ ꯅꯣꯡꯒꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯟꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈꯤ꯫ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯆꯥꯁꯤꯡꯅ ꯄꯦꯟꯅꯕꯒꯤꯗꯃꯛ ꯃꯦꯔꯥꯒꯤ ꯊꯥꯅꯤꯟꯗꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯊꯥꯅꯤꯜ ꯐꯥꯎꯕ ꯃꯆꯥꯁꯤꯡꯅ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯂꯥꯏꯕꯨ ꯅꯤꯡꯂꯝꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯣꯏꯅ ꯑꯋꯥꯡꯕꯗ ꯊꯥꯎꯃꯩ ꯊꯥꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯩꯅꯋꯥꯏ ꯇꯥꯡꯅ ꯁꯝ ꯉꯁꯤꯁꯨ ꯄꯣꯏꯔꯩ ꯃꯩꯇꯩꯆꯥꯁꯤꯡꯅ ꯃꯦꯔꯥꯒꯤ ꯊꯥꯅꯤꯟꯗꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯅꯤꯜ ꯐꯥꯎꯕ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯅꯔꯤ꯫ ꯅꯤꯡꯊꯧꯅ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯩꯔꯒ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯗꯨꯅ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯏ꯫ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯪꯂꯥꯒꯤ ꯎꯇ꯭ꯔꯥꯁꯪꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯃꯥꯡꯗ ꯍꯧ ꯆꯣꯡꯕꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯑꯣꯏꯅ ꯌꯦꯟꯗꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯊꯧꯔꯝ ꯑꯁꯤꯗ ꯀꯕꯨꯏ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜꯂꯒ ꯌꯦꯟꯈꯣꯡ ꯇꯝꯂꯕ ꯌꯦꯟꯕꯥ ꯑꯃꯕꯨ ꯃꯈꯨꯠꯅ ꯃꯦꯠꯇꯨꯅ ꯍꯥꯠꯂꯤ꯫ ꯁꯤꯔꯕ ꯌꯦꯟꯕꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯠꯅ ꯅꯝꯕ ꯑꯣꯏꯅ ꯅꯝꯕ ꯌꯦꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯠꯅ ꯅꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯄꯥꯅ ꯉꯝꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯑꯣꯏꯅ ꯅꯝꯂꯒꯅ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫
Manipurna ningthau palingai maning makha tamba leibak oiringai ing 1934 gi mamangdadi Mera Hou Chongba asi Kanglada pangthoklami. Manipurna Bharat ki leingak makhada leikhiba Bharat Sarkarna Marisuba Assam Rifle Kanglada thamkhibadagi Mera Hou Chongba Kanglada pangthokpada athingba leikhi. Leibak asidagi ningthaugi leingak mangkhrabasu layoi khraba ningthaurel singna thambiramba Mera Hou Chongbabu mangba yade khanduna Kristagi 1968 ki October gi tang 18 Langbalgi kunmapanni panba matungdagi ahing khongbal upong nyufamda leiriba lainingthau sanamahi temple boardna thobu oiraga sahi khudingi lainingthau sanamahigi senglaba laifamlenda chingmi tamigi nungsiraba maribu mangkhidanaba cheksinna yokhattuna lakhi. Bharat ki Pradhan Mantri oiramba Dr. Manmohan Singhna matam adugi Manipur gi lengak mapu Okram Ibobida Kanglabu ing 2003 gi tang kun tha 18 thangja numitta khutsinaduna Kanglei cha Singhna amuk hanna Bharat tagi Kanglabu phangki. Senglaba laifamlen Kanglada Kanglei cha Singhna changduna Maitai Nat ki laininga mari leinaba irat thoni kaya pangthoknaba horaki. Yelhongaidagi chingtam anibu nungsi chanana pulliba leibak asigi thauna lingjen amatta oibagi mapangan utliba Mera Hou Chongbabu nauhaunana sakhanglakduna chahi kayagi matungda ing 2018 ki tang 5 tha 10 Meragi 15 ni panba Sagol Sen numitta Manipur gi lengak mapu Chief Minister Sri Nongthombam Birenna ahanba oina Kanglada leibak ki thakta Mera Hou Chongba pangthokpa hauki. Maidingu pakhangbagi haktaktagi pangthokpa horakhiba Hou Chongba kumaigi potlanbagi thoramda Chief Minister Sri Nongthombam Birenna PHED Minister Losi Dikho amasung Social Welfare Minister Nemcha Kipgenga potlanaduna chahi cha kayagi mamangdagi leiraklaba chingtam anigi nungsi chanaba amatta oibagi mari adu amukka hena chetsinhanki. Mera Hou Chongba matung tarakpa chahidasu senglaba laifamlen Kanglada leptana pangthokli. Matamgi chelgi irainungda awa ana kayabu tungoinaramlaga hingnabagi lanfamda lanthengnariba chingmi tami anigi thamoinungda Mera Hou Chongbana amatta oina nungsi chanabagi langlana matam pumbagi oina chetna punkrasanu.